International Peace and Social Advancement amadi Malem Ima Kanbal Lup Anina Puna Tripura gi Choijaina na takraba igi mari singkoina chatuna numit tarukni gi kongsata aikhoi masal amatoina punchinuna apunba nupi singtagi oiba lup mapam da shem sanabagi wa khanakre lup semnabagi wa khanabagi asamba thoram ama West Tripura gi Pukre lekai amadi Santipara punna pangthokpa mifam ama pangtokhi mifam aduda takhel thangta association su saruyaki mifam aduda wangangroi singi maraktagi singkai luangsa advisor IPS e kanglai pakna sumna haikibada Tripura da laibiriba ise isal singa amuka hen mari asi session hanabagidama lambi ama shemba pami haiki makhata na luwangchana thamkibada malemashi shemlakibada nubi oi bishinda Character ahum khak yawi ima lemrel si dabina ahan ba shaklon lauki atai ima panthoi bina singba langi paseng piran pairaga yeknababu manghan bangamba adumba matik magun chenlaba character sing aikhoi midai nupi singda selaglai scholar sing nasu hai ariba puya latam dasu iraga thambirami aduna nakhoi gi thamoida laiba thauna du natre hai thauna adu fudoktuna aigi tunglam chatki isa isu singi platform ama semnabagidama aikhoi ngasi dimit panglasi haina thamlumki tikrai magete lebiba akhoi isalise sing ipai ton singa akhoi ga mari hi amuna session na bi amta lambi maknung semba pamjaba masing matangda aina thamjinimbadi akhoi malem semakpade na ngasi bauda nupi singsida achauba character ohum yawi hariba character si malem semakpa matamda Himalaya sidabina yahalana nupi ama oibagi salo lauki matungdadi atopa laire mising imoinu singba adegi ima patoi bi singba langi pajeng phiran paraga yengna babu mahan mangamba atungba matik mai chelaba ima patoi bi mayam le